अहानबदा मरोइबा पाउ क्वाथागी खुंजा सिंगना अवाटपा डॉक्टर अमदी ओजा सिंह थाबिरकननबा अपील तौरकली अमदी अब्दुल्ला मिसीगा मरी लेनना मियामना रैली चटख्रे टेक्नोपल एसी क्वाथा विलेज दलेरिबा प्राइमरी हेल्थ सेंटर की अवाटपा डॉक्टर अमदे क्वाथा हाई स्कूल के अवाटपा ओजा सिंह अथुबदा थाबिरगु हाइना क्वाथा खुल के जनरल सेक्रेटरी टी संजोइना सरकार दा अपील तौरकले हिरम असिगे मतंगदा टी संजोइना खुल असिगे मियोय सिंहना अना अयेक यावरकपा मतमदा पीएचसी असिदा डॉक्टर लेरम दबदगे मोरे हॉस्पिटल दा पुबदा खुदोंग चादब कया मायोकनै हाइना फोंदोखे महागना मखा तारदुना क्वाथा खुनौ अमदे खुलेनगी अमत ngairaba सरकार गे स्कूल ओइरिबा क्वाथा हाई स्कूल गे ओजा का हेना वाटपना स्कूल असिगे महिरोय कया मतिक चाना महै तंबा फंगद्रे हाइना हाइखे सरकार गे गैस कनेक्शन लेमना पीबा उज्ज्वला स्कीम की कानबसु खुल असिदा फंगदे हाइना महागना फोंदोखे हौखिबा मेगी तांग तरा तरुक्ता चाक चानबनी हाइदुना ममानबा अहुमगा लोइनना चटख्रगा मियोइबगी मिनुंगसे याउदना तमथिना ओट नैरबा मतुंगदा हातोकपिरगा मेगी कुनिथोइदा इम्फाल टुरेलगी फबाक चाउदगी असिबा हकचांग ओइना फंखिबा याइरिपोक चंगमदबी मखा लेकाइदगी कोरिमयुम बारेक अतोपा मिंग इंगोचागे मचानुपा कोरिमयुम अब्दुल्लागी मिसी असिबु यानिंगदबा फोंदोक्तुना याइरिपोक निंगथौनाइदा ngarang numidangda अपुनबा मियामगी ओइबा रैली अमा चटख्रे मियामगी रैली अदु मणिपुर मुस्लिम वेलफेयर ऑर्गेनाइजेशन MMWO निंगथौनाइ ब्रांच मिसी असिगा मरी लेनना सेमखिबा JSC अमदे निंगथौनाइगी क्लब मरी हाइबदे इंटीग्रेटेड यूथ डेवलपमेंट ऑर्गेनाइजेशन IYDO निंगथौनाइ यूथ ऑर्गेनाइजेशन NYO सोशल डेवलपमेंट यूनियन सोडू निंगथौनाइ अमदे चिंग्या पीपल्स क्लब CPC गा पुन्ना खुत्समनदुना सिनखिबने रैली असिदा मियामना अब्दुल्ला गी मिहाद यानिंगदे मिहाद पा दंदी पीबीयू मिहाद पगी वाकटना तारगा असिबगी वाकटना तादबा यानिंगदे वी वांट जस्टिस फॉर अब्दुल्ला पुलिस न फाजिन किबा ममानब सिंह मरा लेट्रबदी थादोकपियू हाइबा स्लोगन कया लाउदुना निंगथौनाइ पुंबदा अचौबा मियामगी ओइबा रैली अमा चटख्रे नाकल अमरोमदा यूनाइटेड यूथ क्लब लिलोंग नुंगै खुनौ नसु सिंधुना कोरिमयुम अब्दुल्ला मिसी असिबो अकनबा मवोंगदा यानिंगदबा फोंदोक्तुना ngarang numidang नुंगै खुनौ लिलोंगी मफम कयादा मैरागी रैली चटुना मिसी असिगी अचुंबा वायल फंगहननबा लेंगाक्ता तक्सिनख्रे मियामगी यानिंगदबा कोंगचट अदुदा सरुक याखिबा सिंगना मिसी असि लौतुनबा मिहाद अमा ओइगनी मिसी असिदा चेनरिबा खुदिंगमक आइनगी ओइबा थबक लौखत्तुना वायल चथरगा अचुंबा असेंगबा अदु खंगहनबियु लोइनना मिसी असिगा मरी लेनना सेमखिबा JSC ना लौखलकपा थबक थौरम सिंगदा मपुंग फाना सौगतुना अचुंबा असेंगबा पुथोकननबा होनबदा मतेंग पांगनी हाइरि We want justice for Abdullah के बिहार पदंदी ngasi hauduna numit marini chupna pangthokadawriba Manipur ge chauraba festival amasu oiriba Sirui Lili festival lisingani kunithoi da saruk yaruna nabagi damak Minister Thongam Biswajit Singh Ukhrul yaukre festival asi haudringai mangoinana MLA Ramuiva DFO Ukhrul amadi atai official singa loinana mafamadu da leiba forest guest house su yengsinkre Kuntra Manga Suba Manipur Library Association Malagi Mapok Kumon Thauram Pangthokre All Assembly Museum and Archive Hall da Pangthokiba Thauramadu da Langthabal ACG MLA Karam Shyam Kakching ACG MLA Mayang Labam Rameshwar Amadi Malagi President Kangjam Chauba Singna Saruk Yakhi Hiramasiga Mari Lenana Langthabal ACG MLA Karam Shyamna Haikibada Library Gidamak Ekar Ani Dasmik Ani Mangagi Lam Ama Sarkarna Piragani Library asi Yamna Maru Oi Piklingai Chahitara Manga Surakpada Kudangda Siba Ghari Yonthoklaga Library Sengwalakiba Misak Amani Atopa
lamsingdadi library haibasidi samudra ipakumna lei malada naha kaya singsillaga yauhanduna manipurda library gi ho ama sagatpa mathau yamna tai haina phongdokhi hiramasiga mari lainana kakching AC gi MLA mayang lambam rameshwar na haikibada sarkar dagi fund ama lauraga library ama semgatpa dudi araibani adubu library du karamna function tawgadagi haibaduni maru oiribadi Maram aduna library du modernize oiba ama mathau tai samna hairabada electronics library ohenba ama mathau tai haina phongdokhi Minister oiringai sayung wa thataru matamduda akoi whole process aidi lam revenue minister oigaina tamduda lam arema pathi ba lawa mingona pithopa khotupa ga se song tau hidaba misama khang tawi sai kunthra ne phu masana settle torga leiraba adi free ga leiraba premium thialaga lamdeng kaino da khara pirame aduga singgi jaga koi khawbum na pirame aduna tana lam amata piramde aduga sarkar gi khaslen jingge piba targa di yamna reasonable akoina adi madu gi pura finalize torga officially revenue department na settle torga matungda akoi sub committee na malai se minister na chairman oiba PWD water resource revenue minister aduda 90% adi loirama balamne malag interest da aduna ngasi khang mangpaunar ko se asugi mati dinongaiba faujari Manipur Master Athletic Association MMAA gi hanagi secretary RK Chorjitna Association asigi apambadi amata oina punsinduna thabak tauminabani haina phongdokre wafam asi ngarang MMAA na sinduna Manipur Place Club ta paumi singa unabagi thauram amada phongdokhibani mahakna makha taraduna High Court amadi registrar cooperative na athingba thamlingaida court amadi registrar gi order bu ikai khumnadabida thangmaiban ima khunthonganbi sanglenda association ge mioi kharana general body meeting tauduna election pangthokhe adubu meeting adu mapung fakhide haike Manipur Master Athletic Association gi apambadi amata oina punsinduna thabak tauminabani khatna chainaba kaya asina sports ki director nasu financial gi mateng amata pir u yadre maram asina punna chatminaduna association asi mapangal kalhalsi haina phongdokhi honor tawdana court ki order bu amadi rest argano sibu kaimo byabharam da ikai punba yawdana honor tawdana hetan nampuda moina election tawchamane mana election to godore haidana mana khabar kagas da ma hape jene body meeting to dore na haiba masi pose si su chatna ba yaro ne restano ro thoine nangi jene body meeting do to we yaro akhoi din ngon da permission pibo ngoi haida mo da si date 17 no order thoine ma 17 18 ma phang mane ba ai 20 da phange ngon da de haiba me yansu bana khangna dum tok challe adu ishore se lai se le tabra de magi jene body meeting su mapung bhadre maram di keno akhoi gi election to ba ji akhoi gi bylaw dum yawre ba akhoi member cham re na cham chi mi yankai matoi half of the member ne masi present u gadan ne adundi cham de yankai du ya da yankai matoi taw ne madu mai din hana du oi de thokidre adu magi meeting chu mapung phagi de maram di keno ko na hariba restar na hariba adagi sanaroi meam digi lehorba member meam gi kholong mayam gi interest bu loina thugarga makhoni ude de hairoga legal advisor na moida piba kanu gi suggestion advice matung mani mana legal advisor ga loi mang thupire mana ji miwesina adi machine thijen dara mo aina thana da taktana mo phandure aina thana da taina karigi akoi punchi maso election to kumji punjila to chi nangna ngai ngam to to bayaro to hong ngam thana takne mana ka dormi thana da kai hami ai gi general body meeting si da thana gi security thabi ro chi kenari ani song magina election do smoothly conduct tongna ba security pipi ro chi ni aina resa nang si thokpi re ba order masi mayam si koi masi noni na mangani ta ngai ko chi ga dro koi pa ka dro pung dro adu ngasi ko na association ma sangcha na ma sim ga dro je de ki de ba sana ro mayam interest pa ngasi lei bane kari koi association si phan nung ka su lei bane te khaina ra ga ngada koi ngasi association chalai je bane Social media da communal oiba post kaya thagat paga mari leinana ngarang Churachandpur dagi Mark Thangmang Haukep chahi kuntra taret apokpa and limkho hei Haukep kauba mioi ama New Delhi dagi faraba mioi asi Churachandpur gi Molnom West dagi ni hairi International Human Rights Association IHRA Manipur gi president su oiriba Thangmang Haukep asi haukiba megi tang kunithoi da Churachandpur police station da social media platform ama oiriba Facebook ta mahaki account dagi communal classes thorak payaba sensational information oiba post sing thagal lubaga mari leinana
Chankiva FIR amada Churachandpur Police Station ge investigating officer ge mamangda saman taubada lakhidabani hairi tungda Manipur Police ki SI CH Somorjit Singh gi team amana ngarang mahakpu New Delhi gi Kisangarh dagi pung 2 makhairom tarakpada fakibani hairi Paugi marakthad natin break ama Breaking matungda makataba paupizri ngarang DM College of Science 6th semester Botany Department student singa loinana miyamna thoidok hendok na sakhang naraba solo worker Manikanta Mutum amadi Lilong Chajing Karam Gip Raja Singa punna Kangpokpi district ki manung channa laiba Konsakhul village da trees plantation taukre solo worker Manikanta Mutum Ningsing Bayai We4U Foundation Manipur na sponsor tauduna Langthabal Kendragi MLA Karam Shyamna lamthaduna Manipur dagi Assam fauba khongna chatuna No to Drugs and Our Green World gi paujel puduna upambi lising ama hena thakibada natana using adu hinglibra changlibra haibagi surveysu hauzik mak chatlibani Manikanta Mutum tongan ba manakaya fangkibata natana Manipur Mitai Nongsagi Mingthon amadi handak chahigi National Appreciated Certificate su fangkraba misagamani. Bharatiya Janata Yuva Mocha BJYM Manipur Pradesh ki media in charge oina Kontha Ahalup Makha Lekaidagi Imi Elias Prem Kumar Waheng Bambu Khale Haina Ngarang BJYM Manipur Pradesh ki President Manohar Mayum Varesh Sharma na order thokre Ngarang numidang pung ngarom tarakpada Special Commando Unit 43 AR Chakpikarom Police Station amade Khabay Soige Unit Singna Kutsamnaduna Drug Lalonba Miyoi Taruk Brown Sugar amade Lupa Lising Nifumapan Chatruka Kudga Konana Fagat Kre Indo-Myanmar border da aina yadaba mawongda mi changsilakpa amadi drug puthok pusin thingnanaba Special Commando Unit 43 AR Chakpikarong Police Station amadi Khabay Soige Unit Singna Kutsamnaduna ngarang patrolling chatharingaida Saktiman gari amada drug puthok pusin taubage pau ama fangbadage gari adu thingnanaba honaki adubu Saktiman gari aduna atopa lambi amada koithoktuna chatkibadage Chakpikarong Police Personnel amadi Special Commando Team da pau piduna hairiba Saktiman gari asi lambidagi fakibani hairi thaudogadu da faraba miyoi sing adudi Moljam village tagi Saitinthang haukep chahi kunithoi apokpa lekhidraba thangkhongam haukep Yangawung village tagi Ngamminlung goite chahi kunmanga apokpa Tonminthang goite Yangawung village tagi Saiminlung guite chahi kunmari apokpa Themsai guite Yangobung village tagi Sanmillal guite chahi tarataruk apokpa Yangkhomang guite amadi Chamfol village tagi Daukhosai mate chahi kuntra manga apokpa Holkothang mate ni makhoidagi brown sugar chamaga marifutaruk soap cases Sale oina lupa lising nifumapan chatruk kunga loinana mobile manga su fagat ki hari.
Hauzik paliba Manipur Sarkar na paikhatakliba chama raksuba action plan gi manungda sangananaba thaurang tauriba kanglagi nongpok thonggi semgat sagaliba mafamda yu thakchilamba miyoi taruk police na fagatkre adubo miyoi sing aduna lanjare amadi matungda amuk hanna tauraroi haibadagi police na thadokre hairi police na faraba miyoi taruk adubo DGP gi order amagi matung ina ngarang ayuk thadokluraba matung Chief Minister N. Biren Singh's instruction matung ina ngarang numidang amuk hanna fagalaga makoina tauruba aranba thabak adugidamak paumi singgi mangda lale haja hanbaga loinana makoi matungda laifamlen asigi jagada asigumba fataba thabak sing amuk hanna taurur hebadage matung taudanaba warning piraga thadokre hairi thagdok asigi matangda Imphal East ki additional SP A. Prameshna miyoi sing asi good behavior bond ama yanaraga thadokibani Karigumba restriction lairiba mafam asida kanagumba miyoi amatana sanay yuneba tauramba tarabadi fagalaba matung legal action sing laukhatkani haina fongdokhi loinana police ke khongthang sing asida local maira paibi amadi miyamna support tawinana basu apel tawrakli aroibada maroiba paw amukhana Wathagi Khunja Singna awatpa Doctor Amadi Oja Singh Thabirakna Naba apel tawrakli Amadi Abdullah Misiga Mari Lainana Miyamna Rally Chatkre Poni TV ki nungtil ki paw meeting tabiri wasing bo kanya nabaya thang nijari